Ngasi ayuk Meitei Lipun ki luchingpural Mayang Pramot sakhangdaba singna nongmei kaptuna hatnaba hotnaramle thawdogasi ngasi upung taret khara helakpa matamda seza hospital gi lambi gi NIT manakta thokibane mafam adudagi fangba pauna hai ngasi upung taret khara helakpa matamda Meitei Lipun gi luchingpural Mayang Pramot amadi mahaki driver Joni Lokrak Pamga grey machugi bolero registration number MN05A7410 da pudna langkol da leiba Meitei Lipun gi office ta lakpa gi lambi da NIT Hendokla Galeba, Dukan Amada Kaptuna Port Lege Tauringaida, Siza Hospital Lomdagi Lakpa, Blue Machugi Car Amadagi, Sakhangdaba Singna nongmei round Taru Kapshilam Kibani Haide, Sakhangdaba Singadu Tuna Yangna, Lamfed Lomda Haigat Ki Haide, Sakhangdaba Singaduna, Kaplamba nongmei Maru Singadu, Pramot Natongla Kiba, Bolero Gari to get Mading Tangba Setki Glass Amade, Body the Panke, nongmei Maru Singaduna Gari to Faudokla Nakal the Labor Dukangi, Wall Singda Mukpanki, Taudoga to the Mayang Pramot amadi mahaki driver Joni Lokrakpam asokapan nangkide tawdog thokfam da lamfel police amadi forensic team laktuna thigatpa hawkre hawjik maki oina tawdog asi karigidamak kanana tawramlibano haiba khangbangam tri tawdog asi kamari leidana lamfel PS ta case amasu register tawkre hairi